Cyber harassment amaram oiraga Manipurda amuk hanna nupi macha ama leikhidare. Tabada yamna nungaitaba thodok amada ngarang ayok thamna pokpidagi chahi nauribi nupi macha ama suicide tawduna leikhidare. Nupi macha asigi maming KH Rojilia kawi. Mahaki yengbada nungaitaba asemba photo khara social media da viral oirakpadagi khangba ngamdaba ikaiba amadi miyamna asengba oina uba yaurakpadagi khongthang atu laukibani ningsingba yabadi ikui kuidringaida evida only retest haina miyamna mahakpu chuhingyon ba haina su khangnaba moirangdagi nupa amasu cyberbullying na maram oiraga chenaida suicide tawkhibagi thodok leiribani cyberbullying harassment asina maram oiraga Prithvi ke mafam kayada suicide tawbagi chang wangkhalakpagi maramsu oiribani masida lenga khaktada yengsenba khakna lepangamoi praja miyamna su punna wakal taminaba mathau tari